Diamond TV Miyamgidamak Awanagidamak Aikoina Lepchariba Asumna Wana Taraba Kaya Aikoina Chahi Mangagi Matakta Miyamgi Mateng Pangduna Dumak Wakalon Manaba Kaya Galakli Handak Amuk GMF Australia Amadi South Korea Loinana Diamond Donors Kitim Amadi Maitay Nuksagi Amadi Diamond TV Bu Yengbiba Pukchel Chauraba Kaya Marunga Loinana Ngamjaba Lupali Singnifu Ngangom Nevigi Imung Manungda Kusinana Nabagi Aikoi Sem Sari Asumna Kahina Kudong Chadraba Handaki Lan Asida Wabanang Laba Toba Singi Imungda Amadi Layang Mangamdana Leba Kaya de Koi Mateng Pangli Lan Asigi Manungda Sokapan Amadi Awanadi Aduki Matik Yamkri Pumamakti Kuna Mateng Pangbadi Ngamti Masibu Ngamnana Nabagidama Ekoi Mia Punama Punsin Bamadi Ekoi Mia Punamana Kara Angamba Mateng Pangnabagi Tangai Fadabadudili Diamond Donors Sumna Tangilupa Chama Sama Tankanaduna Masida Yauriba Member Singna Ngamjaba Kara Sel Yamdrabasu Angamba Mateng Pangnajaba Kaktani Haukiba me Kungani Panda Sugunu the Lan Yawa Chatkiba Tiba Kangdan Lerakpada Pangona Mo Chinduna Polo Kraba Sugunu Awang Bandap Lekai the Leba Ngangom Nebigi Apopa Ngangom Sanakumba Amadi Apopi Ngangom Umbi Ahanbi Yumda GMF Australia Amadi South Korea Loinana Maitei Noksa Amadi Diamond Donors Amadi Diamond TV Bu Yengbiba Wakalon Manaba Kayaga Loinana Ngangom Nebigi Mung the Lupali Singni Puasi Pinanabagi Warep Najabani Tengbang Kongchat Asida Padmasri Namarapam Kunjarani Amadi Second Commandant CRPF ki Madam Nandini Su Saruga ki Amadi Diamond Donors ki member Sing Amadi Nuksibiba Miyoi ke Amarum Saruga Biki Asum Nekwina Wana Tarbi Mung Sing the Mateng Pangduna Adumak Lakli Makhatabadasu Lanasin Soholava Singda Mateng Pangbagi Tabakadumak Sathajaki Gani Diamond Donors ka Natrabasu Diamond TV ka Natrabasu Tongan ba social media ki influencer singa Natraga Adomadom na Angamba Thakta Lamdamasigi Pukchel Saurba Miyoi ke Ana Mateng Pangbinabasu no lukchari Kuina Laksari si Haukiba Sugunu the Tokiba Todo Megitang Kungani Panda Yamna Tazadana Mafam Sida Peace Committee Mase Matunda Lamdamasida Lebu Kundami Neriba Purubani Karimata Tonogumsi Haidana Haina Bayanaba MLA Yauna Agreement Tono Matunda Kangho the Niranga Matoloki Hadiba Todo Tuda Kuki Langom Nevi Sugunu Awang Lekai Hari was the labor Sahi Kun Mukiman the labor the Hama. The same with the Mahaksumachi Manakta labor Dubuma Famasida Machimanok sing Lehobudu Lone and Navagi Haitarapadi Munga Pau Pono Dadana Sugunu the Maikeka the Ginahake Amarumna Mafamasida Tolibi Iranga do the pain the Vadagi Land Pang but Mayam Laxilaki sing Nahasing the Marakta Mahaksu Hairok the Mungi Mio Magaloin and Agari Machamaga Sugunu Bazar de Yoki Madugi Matunda Hak Imung Manunga Pau Honoramaga Akogi Serok Chatpagi Lambia Sidi Pau Hona Kidra Habitat Ngasi Pau Kungul Liba Pangdraba Duga Mahaki phone Atopa Mio Singna Pairamaga Lakiba the Hosina Maki phone gi WhatsApp ki about the Shintokra Habitat the Kungul Liba the Pang the Badagi Mamai Tanga Imung Manungi di Sagaina the Sahen Gahen Queen a Salakuna Maramorakanda Madu Mayam to Yang Nanaba, Chanabi Matungina, Magi Tawain, Ingna, Signal Lunaba Pangong, Mahutsilaga, Mahaki Matomang and Pantokre. Aduga, Masi Pavadi, Hariba Nevigio and a Kariguma Matang, Kujin Oki, Karigumatang Panga lately, Duga Karimata Tijan Basu lately. The Mahaka Manaba, Todo Watoksi the Manaba Kamarum Tokoleke. A Pamina si Nevigia Popini, Duga Genumice, Ice the Sida Sugunu, the Chaluge and Hibese. I have a lower set Kibra Kamaito. Ma Sidagi no may Kamna Hypacity Taraba Maze. Mamma Naba Mayamna Supon Toropa, the Machi and the Zur Aquati no make Kana Kamna the Gentopam to late Lagoi Putan Salaka Carpe and Harapa. At the man Machi Ama the lady to say Hagolota see Hagolota Chai the Machi and I call you was at later see Pukoi Salaga Capsulaga Moi Topoya de High. Iban in the Salurasukana Roy, Habit the Mana Angang Masama, Miami Masate. She a big position so on that having Pakat Padamana. Wangur on the Pausin J, Tangame on the Pausin J, and good such and the Paihoraga, Tagamazi, much in it, sing it and take about the man that cunning Trabamazi from the Sunning Mayaj in the cunning buggy, Machi was talking me made. At the Machias in the Bazaza talk, Machi I later the Rangang Gadori. Maches in Zatokraman, Hiroki Mamana, Ponta Bahidare. The no guys that don't know how the Aquashun, the land bang was Sakadori, Harapa. Although the Aquajezo, I need a Charamabazata, Tokrenang Lao,
ꯑꯩꯒ ꯆꯠꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯩꯁꯨ ꯆꯠꯀꯗꯣꯏꯅꯦ ꯌꯨꯝꯗꯅ ꯍꯥꯏꯔꯒ ꯃꯣꯏ ꯑꯅꯤꯁꯦ ꯆꯠꯃꯤꯟꯅꯈ꯭ꯔꯕꯅꯦꯕ ꯆꯥꯛ ꯆꯥꯔꯦꯔꯒ ꯑꯩꯅ ꯄꯔꯕ ꯍꯜꯂꯛꯎꯀꯣ ꯅꯆꯦ ꯍꯣꯏ ꯄꯥꯎ ꯐꯥꯎꯅꯧ ꯂꯝꯕꯤꯗ ꯊꯦꯡꯅꯕ꯭ꯔꯥ ꯀꯩꯗꯧꯕ꯭ꯔꯥ ꯌꯦꯡꯉꯨꯅ ꯍꯥꯏꯔꯒ ꯃꯆꯦꯁꯤꯡꯁꯦ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯕ ꯃꯣꯏꯁꯨ ꯄꯣꯏ ꯍꯤꯡꯅꯕ ꯆꯦꯟꯈꯠꯅꯔꯛꯄꯅꯤꯅ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯕ ꯑꯗꯒꯤ ꯃꯤꯅꯗꯤ ꯃꯤꯌꯥꯝꯅꯤꯅ ꯃꯊꯣꯡ ꯈꯪꯅꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯃꯥꯅ ꯑꯁꯤ ꯁꯦꯔꯧ ꯑꯁꯤ ꯕꯖꯥꯔ ꯐꯥꯎꯗꯤ ꯃꯣꯏ ꯂꯩꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯌꯦꯕ ꯑꯗ ꯃꯥꯅ ꯈꯖꯤꯛꯇꯪ ꯀꯨꯝꯊꯔꯨꯕ ꯖꯥꯠꯅꯦꯕ ꯃꯇꯝꯗꯨꯗꯗꯤ ꯆꯪꯕ ꯉꯝꯗ꯭ꯔꯤꯕꯅꯦꯕ ꯑꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯃꯤ ꯑꯁꯤꯕꯐꯥꯎꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯂꯧꯊꯣꯛꯄ ꯉꯝꯗꯗꯅ ꯍꯟ ꯆꯪꯉꯒ ꯇꯥ ꯂꯩꯔꯤꯁꯦ ꯑꯗꯨꯏ ꯇꯥꯂꯛꯇꯨꯗ ꯃꯥꯁꯦ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯃꯃꯥꯟꯅꯕ ꯋꯥꯡꯖꯤꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯗ ꯗ ꯑꯩ ꯅꯣꯡꯃꯩꯅ ꯄꯥꯜꯂꯦ ꯑꯝꯇ ꯂꯧꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯅ ꯍꯦ ꯅꯦꯕꯤ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯅꯪ ꯍꯧꯖꯤꯛ ꯑꯗꯨ ꯐꯥꯒꯤ ꯇꯧꯕ ꯃꯇꯝ ꯏꯔꯥꯡꯅ ꯏꯔꯥꯡ ꯐꯠꯇ ꯀꯥꯟꯁꯤꯗ ꯍꯥꯏꯔꯛꯄ ꯑꯋꯣꯏꯕꯅꯤ ꯍꯥꯏꯔꯝꯕꯁꯤꯗꯒꯤ ꯃꯥꯅ ꯍꯦ ꯅꯆꯤꯟ ꯊꯤꯅꯨ ꯍꯥꯏꯔꯝꯃꯒ ꯐꯣꯟꯁꯦ ꯍꯜꯂꯒ ꯇꯧꯕ ꯖꯥꯠꯅꯦ ꯃꯃꯥꯟꯅꯕꯁꯤꯅ ꯆꯠꯇ꯭ꯔꯕ ꯑꯗꯩ ꯑꯩꯈꯣꯏꯗ ꯇꯧꯔꯛꯑꯦ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯆꯠꯇ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯁꯨꯠꯕꯁꯨ ꯆꯠꯇ꯭ꯔꯦ ꯑꯗꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 4:30ꯃꯨꯛ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯃꯇꯩ ꯃꯅꯩ ꯏꯃꯥ ꯅꯦꯕꯤꯒꯤ ꯐꯣꯟ ꯆꯠꯂꯦꯅ ꯇꯧꯀꯥꯟꯗ ꯈꯨꯝꯗꯤ ꯑꯝꯇ ꯈꯨꯝꯃꯛꯇꯕ ꯐꯣꯟꯗꯣ ꯉꯥꯛꯇꯪ ꯆꯠꯍꯜꯂꯝꯕ ꯑꯗꯨꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯕ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯁꯦ ꯊꯤꯕ ꯐꯪꯗꯗꯅ ꯑꯗꯒꯤ ꯆꯪꯕ ꯐꯪꯉꯤ ꯁꯤ ꯄꯨꯂꯤꯁꯁꯤꯡꯁꯤ ꯆꯪꯕꯤꯌꯨ ꯍꯥꯏꯔꯁꯨ ꯆꯪꯕ ꯉꯝꯗꯦꯅ ꯑꯗꯨꯝ ꯆꯪꯕ ꯉꯝꯗꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯪꯗꯗꯅ ꯂꯩꯔꯦ ꯑꯗꯒꯤ ꯀꯣꯟꯅ ꯊꯥ 1-2 ꯍꯦꯟꯅ ꯐꯥꯎꯖꯤꯟꯈ꯭ꯔꯀꯥꯟꯗ ꯆꯪꯕ ꯁꯥꯕꯗꯨꯅꯗꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯁꯤꯡ ꯑꯃꯅ ꯏꯕꯦꯝꯃ ꯁꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯅꯍꯥꯟ ꯃꯣꯏ ꯌꯦꯠꯅꯕ ꯖꯥꯠꯅꯤ ꯅꯣꯏ ꯁꯨꯒꯨꯅꯒꯤ ꯃꯤ ꯀꯌꯥꯁꯤ ꯍꯥꯏꯗ ꯑꯩꯈꯣꯏꯗꯤ 3 ꯈꯛꯇꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏ ꯃꯤ 5ꯅꯤ ꯑꯩꯈꯣꯏꯅ ꯍꯥꯠꯂꯤꯁꯦꯅ ꯍꯥꯏꯔꯛꯑꯦ 3 ꯈꯛꯇꯅꯦ ꯑꯩꯈꯣꯏꯗꯤ 3 ꯈꯛꯇꯅꯤ ꯁꯤꯕꯅꯦ ꯑꯇꯩꯗꯤ ꯋꯥꯡꯖꯤꯡꯗꯒꯤ ꯑꯗꯒꯤ ꯂꯥꯡꯃꯩꯗꯣꯡꯗꯒꯤ ꯂꯝꯖꯥꯎꯗꯒꯤ ꯉꯥꯛꯇꯅꯦꯅ ꯍꯥꯏꯕꯁꯤꯗ ꯅꯠꯇꯦꯅ ꯌꯦꯠꯅꯔꯛꯄ ꯖꯥꯠꯅꯤ ꯑꯗꯩꯗ ꯑꯉꯥꯡ ꯅꯤꯄꯥꯁꯤꯅ ꯐꯣꯟ ꯅꯝꯕꯔꯁꯤ ꯄꯤꯔꯛꯑꯒ ꯂꯥꯁꯤ ꯅꯣꯏ ꯇꯞꯅ ꯍꯥꯡꯗꯣꯛꯎ ꯁꯤꯁꯦ ꯑꯩ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯏ ꯑꯉꯥꯡꯁꯤꯅ ꯊꯤꯕ ꯈꯪꯗꯕꯁꯤꯒ ꯀꯔꯤꯒꯥꯏꯅ ꯄꯤꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯄ ꯀꯥꯟꯁꯤꯗꯅꯤ ꯍꯥꯠꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯠꯂꯒ ꯀꯛꯑꯒ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯣ ꯐꯨꯝꯐꯝꯗꯨ ꯇꯥꯛꯄꯤꯌꯨ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯃꯥꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯪꯗ꯭ꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯕꯛ ꯇꯧꯕ ꯌꯥꯗꯕꯅꯤ나 ꯂꯣꯏꯅ ꯆꯥꯛꯍꯦꯟ ꯈꯣꯠꯍꯦꯟꯕ ꯂꯩꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯝꯇꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯅ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯈꯠꯅꯔꯒ ꯅꯣꯏꯒꯤ ꯃꯪꯐꯝ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯨꯝꯐꯝ ꯇꯥꯛꯀꯗ꯭ꯔꯥ ꯍꯌꯦꯡ ꯅꯦꯠ ꯊꯥꯕ ꯀꯥꯟꯗ ꯊꯥꯗꯣꯛꯄꯤꯔꯛꯀꯦ ꯇꯥꯔꯦ ꯏꯆꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯅ ꯑꯁꯨꯃꯥꯏꯅ ꯈꯨꯝꯃꯛꯑꯒ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯝꯇꯅꯁꯨ ꯊꯤꯒꯠꯄꯤꯕꯁꯨ ꯂꯥꯛꯇꯦ ꯌꯦꯡꯁꯤꯟꯕꯤꯕꯁꯨ ꯂꯥꯛꯇꯦ ꯍꯪꯕꯤꯕꯁꯨ ꯂꯥꯛꯇꯦ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯛꯇꯅ ꯐꯤꯡ ꯆꯣꯡꯉꯒ ꯂꯩꯕ ꯅꯠꯇꯅ ꯏꯆꯦꯗꯤ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯜꯂꯛꯀꯗꯧꯕ ꯑꯣꯏꯗ ꯅꯤꯡꯉꯦꯔꯒ ꯂꯩꯔꯤꯁꯤꯅꯤ ꯍꯧꯖꯤꯛ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯦ ꯃꯥꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯆꯤꯔꯤ ꯁꯔꯨ ꯃꯆꯦꯠꯂꯁꯨ ꯏꯆꯦꯗ ꯆꯤꯟꯅꯔꯒ ꯏꯆꯥ ꯁꯤꯈ꯭ꯔ ꯃꯣꯏꯌꯦ ꯍꯥꯏꯔꯒ ꯑꯩ ꯌꯦꯡꯖꯔꯒ ꯃꯇꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯒꯗꯤ ꯃꯃꯥ ꯑꯣꯏꯕ ꯑꯩꯒꯤꯗ ꯃꯣꯏꯁꯤ ꯄꯦꯟꯒꯗꯕꯅꯦ ꯑꯗꯨꯅ ꯑꯩ ꯑꯇꯩ ꯑꯝꯇ ꯄꯥꯝꯗꯦ ꯏꯆꯥꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯝꯇꯁꯨ ꯃꯃꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯊꯤꯒꯠꯄꯤꯌꯨ ꯂꯩꯉꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯏꯆꯦꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯝꯅꯒ ꯇꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤ ꯕꯣꯇꯔꯅꯤ ꯍꯧꯖꯤꯛ ꯕꯣꯇꯔꯅꯤ ꯍꯧꯖꯤꯛꯁꯨ ꯇꯨꯔꯦꯜ ꯋꯥꯡꯕꯁꯤꯗꯅꯤ ꯃꯣꯏꯅ ꯂꯩꯔꯤꯁꯦ ꯍꯣꯔꯦꯟ ꯀꯥꯞꯄꯛꯀꯅꯤ ꯍꯧꯖꯤꯛ ꯀꯥꯞꯄꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯀꯅꯥꯝꯇꯁꯨ ꯁꯤ ꯌꯧꯅ ꯂꯥꯛꯄꯤꯔꯦꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯝꯗꯧꯔꯤꯅꯣ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯝꯇꯁꯨ ꯂꯥꯛꯄꯤꯗꯦ ꯊꯤꯁꯨ ꯊꯤꯒꯠꯄꯤꯔꯦ ꯂꯝꯅꯒ ꯇꯥꯝꯕꯅꯤꯅ ꯈꯨꯡꯒꯪ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕꯤꯌꯨ ꯊꯤꯖꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯇ ꯀꯔꯤꯗ FIR ꯄꯥꯟꯈꯤꯕ ꯈꯣꯠꯈꯤꯕꯗꯤ ꯄꯥꯟꯈꯤ ꯄꯥꯟꯈ꯭ꯔꯦ ꯑꯗꯣ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯍꯧꯖꯤꯛꯁꯦ ꯂꯩꯉꯥꯛꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯔꯒꯗꯤ ꯂꯩꯈꯤꯗ꯭ꯔꯦꯅ ꯈꯪꯉꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯔꯕ ꯑꯗ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯣꯏ ꯊꯕꯛ ꯑꯃ ꯄꯤꯔꯒ ꯄꯩꯁꯥ ꯄꯤꯕ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯕ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤ ꯃꯁꯥ ꯐꯪꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯉꯣꯏ ꯀꯥꯏꯅ ꯍꯥꯏꯅꯕ ꯂꯩꯕ꯭ꯔꯥ ꯀꯔꯤꯁꯤ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯃꯗꯨ ꯇꯥꯏ ꯀꯩꯅꯣꯅ ꯑꯉꯥꯡ ꯑꯩꯈꯣꯏ ꯆꯦꯟꯕꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯖꯗꯦ ꯅꯕꯥꯏꯅ ꯀꯩꯗꯧꯅꯤ ꯃꯈꯣꯡꯐꯧꯁꯨ ꯆꯠ ꯉꯝꯗꯦ ꯑꯗꯒꯤ ꯅꯤꯄꯥ ꯁꯤꯒꯤ ꯃꯔꯝ ꯈꯪꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯏꯆꯥꯁꯨꯐꯥꯎ ꯌꯥꯎꯗꯦ ꯅꯨꯄꯤꯁꯤꯗꯅ ꯈꯔ ꯆꯠꯂꯒ ꯍꯪꯉꯨ ꯃꯇꯝꯗ ꯑꯗꯨ ꯁꯤꯕꯒꯤ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯣꯁꯃꯣꯔꯇꯦꯝꯗꯣ ꯀꯨꯀꯤꯅ ꯇꯧꯕꯤꯈ꯭ꯔꯦꯕ ꯂꯩꯉꯥꯛꯅ ꯀꯨꯀꯤꯗꯒꯤ ꯂꯧꯕꯤꯔꯨꯔꯣꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯑꯗꯨ ꯅꯠꯇꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯂꯧꯔꯨꯗꯣꯏꯅꯣ ꯐꯪꯁꯨ ꯐꯪꯗꯅ ꯀꯗꯥꯏꯗ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯔꯨꯗꯣꯏꯅꯣ ꯏꯆꯥꯗꯣ ꯑꯗꯨ ꯑꯣꯏꯗꯤ ꯂꯩꯉꯥꯛꯅ ꯂꯧꯕꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯀꯨꯀꯤꯗꯒꯤ ꯃꯣꯏꯅ ꯑꯗꯨꯏ ꯆꯦꯗꯣ ꯌꯥꯎꯗ ꯌꯥꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯀꯨꯀꯤꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯣ ꯀꯨꯀꯤꯗꯒꯤ ꯂꯧꯗꯧꯕ ꯂꯩꯉꯥꯛꯅ
ꯑꯗꯨꯕꯨ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯖꯤꯟꯕꯤꯔꯀꯥꯟꯗ ꯃꯥꯒꯤ ꯐꯣꯟꯒꯤ ꯈꯣꯡꯒꯨꯟꯗꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯂꯤꯕꯤꯌꯨꯅ ꯐꯣꯟꯁꯨ ꯂꯣꯏ ꯊꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯐꯥꯎꯗ ꯑꯝꯇ ꯊꯤꯕꯤꯌꯨ ꯐꯣꯟꯁꯤꯗ ꯑꯝꯇ ꯊꯤꯕꯤꯌꯨ ꯐꯣꯟꯁꯤꯗ ꯑꯝꯇ ꯊꯤꯕꯤꯌꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯗꯅ ꯐꯣꯟꯐꯥꯎ ꯊꯥꯗꯣꯛꯄ ꯂꯣꯏꯈ꯭ꯔꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯝꯇ ꯑꯗꯨꯒꯤ ꯑꯝꯇ ꯂꯥꯛꯄ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯣꯇꯦꯜ ꯐꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯏꯔꯥꯡꯁꯤꯅ ꯍꯣꯇꯦꯜ ꯍꯥꯏꯇꯥꯔꯦ ꯐꯝꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯒꯤ ꯁꯨꯔ ꯆꯥꯗꯣꯏꯁꯦ ꯈꯪꯗꯦ ꯏꯃꯨꯡꯒꯤ ꯇꯧꯔꯤꯁꯦ ꯑꯗꯨ ꯅꯍꯥꯟꯗꯒꯤ ꯃꯥ ꯂꯩꯇꯕꯩ ꯃꯤꯁꯥꯛꯇꯨꯅꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯕ ꯈꯪꯗꯦ ꯐꯝꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ ꯏꯁꯥꯁꯦ ꯑꯗꯨꯝ ꯃꯆꯤ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯄꯥꯏꯔꯝꯕ ꯃꯥꯅ ꯁꯨꯔꯝꯕ ꯃꯥꯅ ꯇꯧꯔꯝꯕꯗꯨꯗ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯎꯔꯦꯔꯒꯤꯁꯦꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯉꯍꯥꯟ ꯀꯂꯞꯀꯤ ꯑꯉꯥꯡꯁꯤꯡꯅ ꯆꯦꯡ ꯕꯦꯛ ꯑꯃ ꯊꯤꯜꯂꯩ ꯄꯤꯔꯝꯃꯤ ꯑꯗꯨꯅ ꯑꯃꯨꯛ ꯆꯥꯔꯤ ꯑꯇꯣꯞꯄ ꯑꯇꯩ ꯑꯇꯩ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯀꯔꯤ ꯑꯇꯣꯞꯄ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯂꯥꯛꯄꯤꯔꯝꯕ꯭ꯔꯣ ꯑꯇꯩ ꯑꯃ ꯑꯅꯤ ꯂꯥꯛꯄ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯥ ꯑꯣ ꯑꯗꯨ ꯅꯠꯇꯅ ꯑꯇꯩ ꯂꯥꯛꯇꯦ ꯑꯇꯩꯗꯤ ꯂꯥꯛꯄ ꯂꯩꯇꯦ ꯀꯣ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯏꯆꯦ ꯑꯣꯏꯅ ꯄꯥꯝꯃꯤꯁꯤ ꯊꯤꯖꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ CBIꯗ ꯅꯠꯇ꯭ꯔꯒ NIAꯗꯒ ꯊꯤꯖꯤꯟꯗꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯒ ꯊꯤꯕꯤꯔꯒ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯗꯣ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯕ ꯁꯤꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯆꯦꯟ ꯆꯣꯡꯕ ꯈꯪꯕ ꯍꯩꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯂꯝꯗꯝꯒꯤꯁꯨ ꯂꯣꯏꯅ ꯑꯌꯥꯝꯕ ꯑꯋꯥꯕꯁꯤ ꯂꯣꯏ ꯇꯥꯟꯅꯔꯤꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯇꯥꯟꯅꯔꯤꯕꯅꯤꯅ ꯑꯩꯒꯤꯗꯃꯛꯇ ꯀꯅꯥꯅ ꯆꯣꯡꯊꯣꯛ ꯆꯦꯟꯕꯤꯒꯅꯤ ꯃꯣꯏꯁꯨ ꯃꯣꯏ ꯍꯤꯡꯅꯕ ꯍꯥꯏꯅ ꯂꯩꯅꯔꯤ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯛꯀꯅꯤ ꯍꯣꯔꯦꯟ ꯀꯩꯗꯧꯔꯛꯀꯅꯤ ꯈꯪꯅꯕ ꯉꯝꯅꯕ ꯑꯝꯇ ꯅꯠꯇꯦ ꯁꯤꯗ ꯂꯩꯅꯔꯤꯁꯦ ꯉꯥꯛꯇ ꯌꯥꯗꯦ ꯁꯪꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯂꯩꯅꯔꯤ ꯉꯥꯛꯇꯅꯦꯕ ꯊꯋꯥꯏꯗꯤ ꯃꯤꯍꯨꯟꯗ ꯍꯥꯞꯄꯒ ꯗꯛ ꯗꯛ ꯂꯥꯎꯔ ꯂꯩꯅꯕ ꯉꯥꯛꯇꯅꯦꯕ ꯂꯩꯅꯔꯤꯁꯤꯡꯁꯦ ꯑꯗꯨꯒ ꯃꯥꯅ ꯂꯩꯉꯩꯒꯤ ꯃꯇꯦꯛ ꯈꯔ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯕꯨꯗꯤ ꯃꯁꯥ ꯐꯠꯇꯦ ꯈꯣꯠꯇꯦ ꯃꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯃꯥ ꯀꯔꯤꯒ ꯍꯥꯏꯔꯝꯃꯤ ꯑꯇꯩ ꯍꯥꯏꯗꯤ ꯃꯥꯅ ꯃꯪꯉꯝꯕ ꯃꯪꯂꯥꯟ ꯑꯩ ꯁꯤ ꯑꯣꯏꯅꯤꯡꯉꯤ ꯁꯤ ꯑꯣꯏꯒꯦ ꯈꯣꯠꯀꯦ ꯈꯟꯕ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯤꯒꯤꯁꯨ ꯈꯜꯂꯒ ꯃꯥ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯏꯆꯦꯗꯒ ꯑꯁ ꯍꯥꯏꯔꯝꯕꯗꯤ ꯌꯥꯝ ꯍꯥꯏꯔꯝꯃꯤꯗ ꯃꯥ ꯀꯩꯅꯣ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯥ ꯁꯣꯜꯂꯦꯅꯗꯤ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅꯗꯤ ꯊꯝꯖꯕ ꯑꯗꯨꯒ ꯃꯥꯅ ꯆꯍꯤ 22 23 ꯁꯨꯔꯤꯕ ꯃꯥꯅ ꯀꯥꯔꯣꯡꯗꯒꯤꯅ ꯁꯤꯐꯥꯏꯅ ꯂꯝꯖꯦꯟ ꯈꯜꯂꯦꯅ ꯌꯥꯎ ꯂꯩꯔꯝꯃꯤꯅꯦ ꯑꯗꯣ ꯃꯦꯗꯜꯒ ꯐꯪꯉ ꯄꯨ ꯂꯥꯛꯑꯦ ꯁꯤꯅ ꯀꯩꯗꯧꯕꯩꯅꯣ ꯁꯤꯅ ꯍꯥꯏꯔꯒ ꯀꯩꯅꯣ ꯅꯪ ꯋꯥꯏ ꯍꯥꯏꯗꯣ ꯍꯌꯦꯡ ꯑꯩꯁꯨ ꯁꯤꯐꯥꯏ ꯑꯣꯏꯔꯒ ꯁꯤꯗ ꯈꯟꯈ꯭ꯔꯗꯤ ꯄꯩꯁꯥꯁꯨ ꯇꯤꯡꯉꯔꯣꯏ ꯑꯗꯨꯗꯨꯅ ꯆꯦꯟꯕ ꯌꯥꯎꯔꯨꯔꯤꯅꯤ ꯀꯩꯅꯣꯅ ꯍꯦꯃ ꯇꯧꯏ ꯑꯗꯒꯤ ꯅꯣꯡ ꯅꯤꯅꯤ ꯁꯥꯟꯅꯕ ꯆꯠꯂꯤ ꯑꯁꯤꯗ ꯃꯣꯏꯒꯤ ꯃꯁꯥ ꯆꯤꯡꯕꯒꯤꯗꯣ ꯑꯩꯅ ꯅꯪ ꯗꯥꯏꯠꯁꯨ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯩꯗꯧꯕꯩꯅꯣ ꯅꯪ ꯑꯗꯨ ꯆꯠꯂꯤꯗꯣ ꯅꯁꯥ ꯁꯣꯛꯂꯛꯅꯕꯗ ꯍꯦꯟꯅꯒ ꯐꯠꯇ꯭ꯔꯤꯉꯩꯗꯨꯗꯅ ꯍꯥꯏ ꯀꯥꯟꯗ ꯏꯃꯥꯟꯅꯕꯗꯩ ꯆꯥꯃꯤꯟꯅꯩ ꯏꯃꯥ ꯃꯈꯨꯝꯃꯤ ꯇꯧꯗꯅ ꯃꯥꯗꯤ ꯂꯦꯝꯅ ꯃꯥꯡꯒꯗꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨꯗꯨꯒꯤ ꯅꯣꯡ ꯅꯤꯅꯤꯈꯛ ꯌꯥꯎꯔꯒ ꯃꯥꯅ ꯀꯛꯆꯤꯡꯗ ꯆꯠꯂꯒ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯨꯔꯒ ꯂꯥꯛꯏ ꯑꯗꯨꯁꯨ ꯃꯁꯥ ꯄꯥꯎꯕꯝ ꯆꯥꯎꯊꯣꯛꯄꯒꯤ ꯎꯠꯄꯗꯣ ꯅꯤꯅꯤ ꯍꯨꯝꯅꯤ ꯗꯥꯏꯠꯁꯨ ꯆꯥꯗꯕꯤꯗ ꯃꯃꯥꯟꯅꯕꯗꯩ ꯈꯔ ꯈꯥꯏꯔꯒ ꯆꯥꯔꯒ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯒꯤ ꯂꯝꯖꯦꯟ ꯆꯦꯜꯂꯦ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯕꯣꯟꯁꯨ ꯌꯥꯝ ꯄꯥꯝꯕꯅꯦ ꯕꯣꯟꯁꯤꯗꯤ ꯃꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯈꯩ ꯄꯥꯝꯃꯤ ꯑꯗ ꯑꯩꯅ ꯅꯪ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯛꯈꯣ ꯅꯪ ꯁꯥꯟꯅꯔꯁꯨ ꯅꯪ ꯕꯣꯟꯗ ꯐꯥꯎꯔꯒꯁꯨ ꯍꯌꯦꯡ ꯂꯥꯏꯔꯤꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯔꯀꯥꯔꯅ ꯊꯕꯛ ꯍꯥꯞꯄꯤꯒꯦ ꯍꯥꯏꯕꯗꯨ ꯌꯥꯔꯛꯑꯣই ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯕꯗ ꯃꯥ ꯁꯥꯎꯋꯦ ꯃꯥ ꯑꯩꯅ ꯕꯣꯟ ꯊꯤꯡꯕꯒꯤ ꯃꯥ ꯌꯥꯝ ꯁꯥꯎꯋꯦ ꯕꯣꯟꯁꯤꯗꯤ ꯃꯥꯅ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤ ꯍꯪꯉꯨꯔꯅꯤ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯁꯨ ꯔꯣꯅꯥꯜꯗꯣꯅ ꯑꯐꯥꯎꯕ ꯑꯣꯏꯔꯤꯁꯤꯗꯤ ꯃꯤꯅ ꯅꯦꯛꯄꯗꯇ ꯄꯩꯁా ꯃꯌꯥꯝ ꯐꯪꯉꯤꯁꯤꯗꯤꯅ ꯃꯥꯅ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯑꯗꯨ ꯑꯣꯏꯁꯨ ꯃꯥꯏ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯌꯥꯝ ꯈꯦꯠꯅꯩ ꯅꯪ ꯃꯦꯇ꯭ꯔꯤꯛꯁꯤꯗꯗꯤ ꯊꯥꯗꯣꯛꯈꯣꯅ ꯀꯨꯝꯕ ꯑꯃ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯒ ꯀꯣꯂꯦꯖ ꯀꯥꯕꯗ ꯉꯥꯏꯔꯤꯕꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯔꯤ ꯌꯥꯎꯔꯤ ꯏꯆꯦ ꯀꯔꯤ ꯇꯧꯕꯗꯤ ꯌꯥꯎꯋꯤ ꯑꯁ ꯂꯣꯏ ꯌꯥꯎꯋꯤꯗ ꯃꯥꯗꯤ ꯀꯣꯟ ꯐꯦꯡꯉꯦ ꯑꯗꯨꯝ ꯏꯃ ꯅꯪ ꯋꯥꯔꯕ꯭ꯔꯣ ꯅꯪ ꯋꯥꯖꯔꯛꯔꯤꯅꯤꯅꯦ ꯆꯪꯁꯤꯜꯂꯒ ꯀꯣꯟ ꯐꯦꯡꯉꯦ ꯑꯗꯨꯝ ꯌꯥꯎꯏ ꯍꯣꯇꯦꯜꯒꯤ ꯆꯥꯛ ꯋꯥꯆꯦ ꯀꯔꯤꯒꯤ ꯆꯥꯛ ꯇꯝꯃꯦ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯑꯗꯒꯤ ꯑꯩꯅ ꯑꯗꯨꯝꯕ ꯂꯧꯔꯁꯨ ꯑꯗꯨꯝꯕ ꯂꯧꯁꯨ ꯑꯩꯁꯨ ꯑꯗꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯑꯗꯨꯅ ꯈꯪꯗꯦ ꯃꯥꯗꯤ ꯑꯩꯅ ꯀꯥꯎꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯋꯥꯁꯨ ꯋꯥꯃꯤꯟꯅꯔꯛꯄ ꯑꯩꯅ ꯈꯤꯇꯪ ꯋꯥꯕ ꯎꯕꯗ ꯃꯥꯅ ꯀꯣꯟꯁꯤꯜꯂꯦꯔꯒ ꯋꯥꯒꯅꯣ ꯑꯩ ꯆꯥꯎꯔꯛꯑꯦ ꯑꯩꯅ ꯃꯤ ꯑꯣꯏꯔꯀꯥꯟꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯝꯈꯤꯗꯣꯏꯅꯦꯅꯦ ꯃꯥꯅ ꯍꯥꯏꯔꯝꯃꯤꯁꯦ ꯑꯩꯅ ꯃꯤ ꯑꯣꯏꯔꯀꯥꯟꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯝꯈꯤꯗꯣꯏꯅꯦ ꯏꯃꯥꯅ ꯋꯥꯒꯅꯣꯗꯅ ꯁꯤꯒꯤ ꯃꯩꯆꯥꯛꯁꯦ ꯐꯪꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯟꯅ ꯍꯥꯏꯔꯝꯃꯤ ꯃꯌꯥꯝꯁꯦ ꯁꯤ ꯃꯩꯆꯥꯛꯁꯦ ꯑꯣꯏꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ
kuka sana ma ju yam pa ba thang ta sana de ta ma yau du pa le man tau re ta ma chat we ta gon pu lak pa sa di viet bu lai ma ke hai ngồi mà bố à tôi là tang chú ơi mà bạn à bị ngày tôi đi bắt ra xuống mình à xuống mình à anh ta cũng chỉ gặp tôi cũng chào đi nè mà chứ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯤ ꯃꯥꯒꯤ ꯃꯔꯝꯗꯁꯨ ꯊꯤꯒꯠꯄꯤꯔꯀꯥꯟꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯗꯨꯒ ꯊꯤꯖꯤꯟꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯋꯥꯀꯠꯄꯤꯅꯕ ꯑꯗꯨꯒ ꯀꯔꯝꯅ ꯀꯅꯥꯗ ꯋꯥꯀꯠꯀꯗꯒꯦ ꯑꯗꯨꯒ CBI ꯅꯠꯇ꯭ꯔꯒ NIAꯗꯒ ꯁꯤꯟꯅꯗꯅ ꯃꯥꯒꯤꯁꯨ ꯐꯣꯟꯗꯨꯗꯒꯤ ꯈꯣꯡꯒꯨꯟꯒ ꯂꯤꯗꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯗꯣꯛꯇꯨꯗ ꯆꯦꯟꯅꯕ ꯃꯤ ꯈꯔꯒ ꯐꯥꯗꯅ ꯈꯣꯠꯇꯅ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯈꯤ ꯁ꯭ꯋꯥꯏꯗ ꯐꯨꯝꯈꯤ ꯍꯥꯏꯕꯗꯨꯒꯤ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯇꯥꯛꯄꯤꯔꯒꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯩꯄꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥꯒꯤꯗꯃꯛꯇ ꯁꯔꯨ ꯃꯆꯦꯠ ꯑꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯂꯒꯗꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯑꯗꯣ ꯂꯝꯗꯝ ꯇꯥꯝꯅ ꯏꯝꯐꯥꯜ ꯃꯌꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯕꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯋꯥꯠꯄꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯝꯃꯤ ꯑꯗꯨꯒ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ JMF ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ JMF ꯀꯥꯡꯕꯨ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯄ ꯊꯧꯔꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯦꯚꯤꯒꯤ ꯃꯔꯝꯗꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯁꯟꯗꯣꯛꯆꯕꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗꯀꯣ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗꯅ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯛꯄꯅꯤ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯊꯧ ꯃꯉꯝ ꯈꯖꯤꯛ ꯈꯖꯤꯛ ꯏꯆꯦ ꯑꯣꯏꯅ ꯂꯥꯏ ꯇꯤꯟꯅ ꯀꯠꯄꯤꯕꯗꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯛꯆꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ JMF ꯀꯥꯡꯕꯨ ꯑꯗꯨꯒ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯃꯗꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯃꯩꯇꯩ ꯅꯨꯡꯁꯥ ꯇꯤꯚꯤꯗ ꯌꯦꯡꯕꯤꯕ ꯇꯥꯕꯤꯕ ꯄꯨꯝꯅꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯦꯚꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯝꯖꯕ ꯂꯨꯄꯥ ꯂꯤꯁꯤꯡ 90 ꯈꯛꯇꯪ ꯈꯨꯠꯁꯤꯟꯅꯖꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯏꯃꯨꯡ ꯐꯤꯕꯝꯁꯨ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯩꯈꯤꯗꯕꯒꯤꯒ ꯋꯥꯅꯔꯤꯕ ꯃꯇꯝꯁꯤꯒ ꯑꯣꯏꯕꯅꯤꯅ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯇꯦꯡꯕꯥꯡꯕꯤꯅꯤꯡꯕꯁꯤꯡꯅꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯇꯦꯡꯕꯥꯡꯕꯤꯌꯨ ꯆꯦ ꯁꯤ ꯄꯥꯏꯁꯟꯕꯤꯌꯨ ꯊꯦꯡꯛ ꯌꯨ मोइना रिपोर्ट नाय करी मना मोइना सिंगे कंफर्म पिरगदनी मोइना सिंगे कंफर्म पिरगदा प्रेस कॉन्फ्रेंस